Tamsar to Nangir's Impact News Nay Razrong Tungbam, Manuhuna Hariba 360-degree analysis of news and events da Mayamutra Nokcheri. Manipurgi Irang Asida, Manipurgi Mapangi, Kut Maruina, extremist Singi, Kut Sing Yawi Habagi Wapam Sing, Leba Sigi, Tongan Ba, Chocho personality Singna, High Krabo, Matunda Habatari Union Home Minister and High Kibalere, the External Affairs Minister and High Kibalere. Loirana recently RSS ki chief Mohan Bhagwat na phondo ki basulere Loirana Manipur ki governor nasu media ta kya high kibalere chief minister masama nasu phondo ki balere habitare adu ibatarga di state government ge maike degi hairiba external degi laiba adum laba extremism habitare mapan gi outside extremism adu gi mathak ta action laukhan gi damakta cabinet decision laudriba karigino karige damakta assembly yakhan session ko dribano mai tawdna India gi national security da threat am oitargadi parliament ge session ma phamdriba karigino habigi wahang singsi hangnerli wahang simaroi langarang CPI congress yauba koi like minded wakhal manaba political party taragi apun press conference ma pangthoki maduda hariba wahang mayam sing asi hangi habatare aduna hariba thabak thorom mayam sing si lokhatpagi mahutta daingang na attention divert tawnuge damakta koi sanga ba natraga anoba project ki urab yung tamna chingba tawraga lere koi displaced people mayam sing ba samayum da hanan bagi akan ba thabuk lokhat na bagi thabuk packet te habina sing mayam national highway sing chita huji phaw changjan mangam na leiriba suma mayam su pale duka kuki MLA tarana separate administration taliba sig matak ta suma khogi matak ta action lokhat pangam de aduna makhoi tara si either suspend ogadabani natraga dismiss ogadabani house dagi habina sing ba demand mayam am tawri have tare marmadana why no crackdown on foreign nexus foreign connection am le risida karge damakta crackdown ama tawdriba karigano crackdown hai je koi decision dagi hogduni cabinet decision oibi ai assembly ki resolution oibi ai parliament ki session dalo ba resolution oibi ai haru mayam sing asi initiate tawdriba karigano haibagi wahang sing matang sida khana ne matang si impact news ki manung hne ki thomling sen dole ibre basi joining us tonight on manung hutna ngarangi 10 like minded political parties singi press conference ta saru yabi kheba CPI ki Luchingba Oja L Swatin Kumar ni Oja Swatin Kumar Mahamta Ramokcheri, welcome to the show, appreciate you joining. Also joining us senior journalist Oja Hongsama Mobini Oja Movis Ramokcheri, welcome to the show, appreciate you joining too. And also joining us BJP Manipur Pradesh ki spokesperson Oja Johnson Elangumni Oja Johnson Busu Ramokcheri, welcome to the show, appreciate you joining too. Ahan basei Oja Swatin dege hana lakchagi yam serious oiba issue mani maram di hogiba me gi tai ohum dagina zik tha taru far kadoroba yam sathi political crisis haitare asi huzik koi state say yam sathi ba pyo mama meli singhum phugi matakta akoi isagi iramda lanjendra ga leiba mi chani gi matakta siraba yum lising ka mai thagraba yam kangong ro ba basta ma adu matakta akoi state sigi yam maru ba mafum kaya kudam oina more da Churachandpur da Kangpopi da amadi atai aduba lamlai kendra gi akhoi awang thamba area kaya amada adu Khundrapam constituency gi adu Sugnu constituency gi akhoi makha thamba area kaya amda paktak na samaina masa gi mayum maram thadu okanda relief camp ta leina ba sugba bestam adu nakalamoram da akhoi gi kuki lalolu kanguna sangsel aiba mogi apamba aningba mayam sing si thungna bedamakta kuki singi homeland ma madu phangnabagi damakta hairiba mafam sing asdagi akhoi yamna major community oriba maitei sing si tanthokraga akhoi koki sing khaktagi oiba moi homeland ma semna ba state ama lingna ba adis mathakta akhoi tongan ba country magi manglana simba pukhalaga sangsel aiba iho kya sing si saida yam line loya da ta jama lai sina marum warka da khoi yam kupna thijan bagi manungda adug sumatakta bharot lengakna namadi state sarkar na yam kupna nainaraga thijan bagi manungda bharot ki adugba khoi nasidagina mamang da parliament session anirak pangure ahan parliament session da home minister Amit Shah na sumba Manipur da thoiba sub irang crisis se mapan gi adugba foreign khut yawi haibisi yam mek larabo pum kaya ma mahana thamkhre matung tarakpada amuk hena akhoi state sarkar gi baike dagi muk thamkhre adu lena Manipur governance phongdokre loina na ngarang nahan khwaidi maru oiba phom phongdokre se kadai dino aragadi akhoi gi bharot taleriba political party sing asigi manungda yam sathina khena bakhar lebise akhoi BJP parties
मसी अखोई अतै पॉलिटिकल पार्टी सिंह अखोई अखोई ऑर्गेनाइजेशन पॉलिटिकल पार्टी अतै लेनरिबा मदे अखोई पार्टी लेनरि वाफम क्या सिंसी अखोई पार्टी मखादा तोंगान तोंगान पॉलिटिकल विंग अखोई कल्चरल विंग अदोदा मयामा अदगी मखन क्या विंग मयामा थम अदो बीजेपी दी आरएसएस हरिबा अदुंबा अखोई हिंदू राष्ट्र की मंगलाद सागतपा सुगुंबा अखोई आरएसएस असे महाकी पॉलिटिकल विंग नि बीजेपी हरि पार्टीज स्टेट की कैबिनेट ना सी मतंग दा वरेप लोरम मोय हाइबिसे मसे क्या थाजते ममांग दा ले लोरम गने खले हंदकी इशू सी हंदकी मे 30 की थोक इशू सी देसिदा फॉरेनर की इशू सी हंदक कक्तने हना कोइना मेन तौरगदि लानगने फॉरेनर की इशू सी ngaliŋi matamdagi haitare hari Assam da koigi Gopinath Bordaloina kanna movement torpa matam adu aidida Manipur da foreigner singi survey ma tonganaba matamdi yam kanna honagi haitare 70s late 70s adu aida Assam court sign torkraba matung koigi lemna rakpa adugi matung dagi di Manipur da so adugumbagi fibam da foreigner sing sigi involvement si matamdi dagi yam sauna leire hepse akona kautho ko phatte aduna maram loidana MSCOC ka MSU ka pullaga 1980 da sign tongagi bani foreigner sing asi changre na matamdu da logo foreigner gi magi definition duga hauji definition ji ka ni se fit tongna bra haibe dugi ofum dina ama oi adugi matunda 1994 da di Assam gi pro democratic movement se Myanmar chang pa matam dagi adwai dagi di huge number of akogi Myanmarese refugee changa e hide bagi maduda di yamna pertinent issue matam da oi gre 94 da sign tong badu identification of foreigners khudakta immediately hosen tong nagi bani madugi hoidu signature tong nagi badu Satra Luf All Manipur Students Union ga tong nagi bani adugi makha tabda aikogi tongan da movement si Manipur da lakhre aduga foreigners sing si maruina chingi hiding asai gi theory ani khak thole Manipur manung da kar maina asai gi 1993 da ethnic class tal ko matam degi di suddenly koi southern belts desida uncountable haitare numbers of koi villages sprang of tor haitare whereas madugi theory si kamaina pukhalake hai matamda koi Manipur manung da tawdurga su mapan da chape matamda di adugi wafum da da koi debate tonarakpa discussion tonarakpa workshop tonarakpa matamda di why sigi extraordinary increase of masagi number of villages in Kuki belts in the Hingalaji kamai to adudi smain na ethnic class to gi maram oidana moi lanjina mayanduna atupta thadu ga jaga am smain tasalak pani haire adu ta gi population du constant oigada ni haire adu ta growth ta kamai to reflect oi no swaish dei si dei ko gi unexplained oiba ko gi data am si tholak pudri gi ko yang kanna tum changjan ba hogre some organization kharati kuki gi illegal immigrants sing sigi mathakta yamna systematically fazana tawraga lakpo organization su yawi I do personal view that the foreigner issues ziga jiki extremism haigadra transnational conspiracy khana chaina ba hana sunab lai ji ani jiti ke khaido hanni mandi ama du long process ni adu hoji ti noi kapnari ba misimina thoi ponina first solution ji masian ma thok tan khale sidai tani akhoina miyam na pena da gi potlam lai chai government ogera opposition ogera koi political mileage lo na ba bangang na ba nataba sidida yamna seriously thabak to je both sides ama khaki wanate ai u de government su giri taksala to de opposition su press meet to ba natraga si thok nataba koi si to de si yaro ga ba protest nu just am to uti ana live policy election action la election ki topic ama mangi ni khan to su male su sing di issue mang la di election ki agenda mangi na ana hojila isi security forces matik chana lai re state force fought da 50-60,000 hen lai re adi punjal laga 1 lakh above ne lai se ado ji huji khulai piracy ji both side id one side ki when I don't hygiene de both side khulai piracy khulai han thadon mom jang ye khulai thadon lo matung da huji show operation taw ri na operation taw kan chei da koi kare ha da foreign extremism thabak taw gambu su yaw ra ji khan do bom jang ye taw bu ta bu NI ne paper report tu matung ina hoji bhabudi final kanomadi leitri on investigation ne ana foreign hen yaw abc koina bhabna saraga oirungani an haiba manba adugumba polo se
ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯁ꯭ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯑꯒ ꯂꯩꯔꯕ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗꯨꯅ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯎꯔꯝꯕꯗꯨ ꯑꯩꯈꯣꯏ ꯃꯗꯨ ꯀꯩꯅꯣꯅꯦ ꯂꯧꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯀꯤꯔꯤꯕ ꯆꯤꯡꯅꯔꯤꯗꯤ ꯐꯣꯔꯦꯟꯗ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯠ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯊꯤꯕꯗ ꯑꯩꯅ ꯈꯟꯕꯗ ꯑꯗꯨ ꯐꯥꯏꯅꯦꯜ ꯑꯣꯏꯗꯕꯅꯤꯅ ꯃꯗꯨꯅ ꯀ꯭ꯔꯦꯛꯗꯥꯎꯟꯁꯦ ꯈꯤꯇꯪ ꯇꯞꯄꯁꯨ ꯃꯥꯜꯂꯦ